खुरमजरी मियंग ताबिरबे सिंगुताराम उचरी ngasi maruba pauda mera hau chomagi thorom pangthokre thoromasi akangaba lup kharana sinbagi mahutta civil society singna iho ama oina hotna binaba deputy chief minister ga khagamna appeal tawri November kumathoi da pangthokatarba kendra ani gi maraki mikalda pamdaba thodok thoktaraba center da and force thabirakna ba khangan khre haina chief secretary onaba kishore da phondokre amadi NEC na Silongi Red Land da leriba Manipur Vaban lupa crore tara mari makhairom changna semgakadauri Mapunga pau pizari Jingmi tami nungsi chanana leminanaba amadi amatoibagi saktam utpa mera hau chomagi tharom pangthokre mera hau chomagi tharom ga madi leinana ngasi mera hau chongba thausilup sana konungna sinduna ningthau lesemba sana chawba yauna miyamna sana konungdagi kangla laifam den tamna lakloba matung mera men tongba amadi yengkhong tambagi tharom pangthokhe ningthau lesemba sana chawbana kumai asina jingmi tami sigi machimnau oibagi mari nauhongnana ningsinghali mahorol dagi jingmi tami machimnau punna saruk yaduna chatharapa kumai asina jingmi tami anigi marakta achepa mari purapa ngamgani phongdokhe Sigma mera hopsung masina jana mapung kana pangko gadi ma mari kusumna wari khangna jana pangko gadi dam sayam ingna singna ma ya tala lemin nai ba ikoi kang budima kena pamata leitala lingkel manana sinana ngani hagi hajabu lejai aiki mai ke dege suba kumai asna lakwa sida lamdam se lariba ising da lariba tamda lariba kang budima lining laisongi natraga chana bigi jije sachi kena pamata leitala koi budima asidagi koi sinana akhar manana adi lingkel manana kini waksi lamdam sigo ba budma wakolo koi hingminana bagi wasa nasi maya pulau himpamda KK khamba thangalna mera hau chomba kumai asina chungmi tami singi marakta hena nungsinaba amadi santi puraktuna chawkhata manipur oibada mateng oigani haiki thainarame adobo hoite akhoi si khalak matamda asingba kayamrum masi akhoi aran mani machin mana habsi khaina bayade nungsi chana babsi mera hau chomba sida sakma so khangnaba adudigi nungsi chana babse henna naksin bayaba peace habse lairaga akhoi padmina bayagni habi mera hau chomba sida akhoi haraum naksin Mera hau chongba thauselup sana konungna susinduna jingburoi tamburoi singe apunba kumai mera hau chongba ngasi sana konungda pangthokhe tharamatuda ningthau lesema sana jawba sana konungge amaiba amaibina chingba kayana saruk yake tharamatuda jingmi tami anigi machilmana oibagi pot lanaba amadi natyoiba tharamsing pangthokhe ningthau lesema sana jawbana haikibada jingmi tami anigi manakta thajanadaba leidiba asi mioi khujok kharana sinbani fibam asida ekoi pumnamangna wakhal taminaduna nungsi chanana mahusagum leminana honnaminasi mana makata na hakibada manung hanjinba mhomsingda leiriba ichil inausina tharomasi yaubala pangamdrabasu makoi gi thamoidasu tharomasi pangthole haina kunjasingna tamlakli jahi lisang sinna pangthotuna laglaba tharom asibu kanagumba kharana rajniti tawrakliba asi nungaitaba fawi phongdokhe amaromda tharomasiga mari lenana khwarapan keithelgi imasingna sana konungda pot lankhi Jingmi tamigi achepa nungsi mari mayek sengna takliba mera hau chomgi tharamasi akangba lup kharana sinbagi mahutta Manipurda leriba kaching koya sinba thungna pangthungna ba civil society sing tongan ba lup singna iheu ama oina hona binaba deputy chief minister ga khangamna appeal tawri Lining Thau Sanamahi Temple Board na sinduna hayang khongban tolong yumfam da leiba Lining Thau Sanamahi Temple Complex da pangthokiba mera hau chomgi tharamda wafam asi deputy chief minister na phondokhibani jingmi tami singi leijaba polam sing lanaba nat kyoba jagoi ise kaya galoina na pangthokiba tharam asida parliamentary secretary Victor Kaising Temple Board ki president L Jayanta Kumar su sarukya ke L Jayanta Kumar na jai khudingi lepalaitana pangtholiba tharam asina jingmi tamigi apunba saktam sagatuna machilmana oibagi mari adu amuhana puraknabagi mantra amani haike deputy chief minister ga khangamna mera hau chomgi tharam asi numit thana lediba makai jingtamgi apunba nungsinabagi saki oiduna lehoraga daba tharam amani jahi lising anigi puari ga loina na hingminari ba jingtamgi marakta kanaguma kharana thugaina bahonara libasi nungjauda khongna kawbo thokani haike
ख्वाइदगी हेन मरुओइबा कनेक्टिविटी ऑफ माइंड्स वखलोन से समनगनी चिंगी तमी फुर लेब चिंग तमदे फुर मयाम सेगी समनब इचिन से मसी तत्तनब मसी अदुगदमतनी मसी हलन से सिंदरा सिगुंबा मेरा हौचुंग बप्रोग्राम सिलिब से अदुनी अदुगमति मरुओइ है नुई खरना सिंजन साजिंबा इतिहास हिस्ट्री है बेटा तोंगानी है तोंगनबा खाइबुं पानना बन्दबा अदुगुंबा न्यूज मिसिंग नामदे अदुगुंबा महि खरा दे मदो आराम गनी नन तो फम तगनी अकोमलू कंगलेपाक अमदी MMRC खांगबोक अनिनसु पुन्ना सिंदुना तरामंगालक शुबा मेरा हौचोंग थरोम खांगबोक तलेबा MMRC यूनिटी पार्क द पांथोके इपा इपुगी इगी खोंगुल लीबा था हाइबा थीम द पांथोके थरोम असिदा सोशल वेलफेयर मिनिस्टर AK मीराबाई अकोमलू की प्रेसिडेंट KSS सोमरेंद्र पार्लियामेंटरी सेक्रेटरी K मेघचंद्र अमसुंग ओ सुजकांत सुसरुयाके तोंगान सिविल सोसाइटी UCM निपको कामा आइमोल ट्राइब यूनियन माउ यूनियन गे लुचिंगबी कया सुसरुयाके चिंगमी तमी पोट लानादुना खुदोर पोट तमनबना थरोम असिगी मरुओइबा सरुक ओइके मिनिस्टर AK मीराबाईना चिंगतम अनिगी अमता ngairaba singthanigai oiba numit asina lakpada lamdam asida leminariba foruk khudimangna mamangda thokiba pamdaba thodosing kauthoknaduna nungsi chanana leminanaba oirasanu jingmi tami anigi mari ngasigi nauriba angang singnasu ningthina khangba ngamnabagi damak thorom asi manipuri mafum khudingdasu pangthopa tangai fadi phungdoki lamdam asida hena phaba shanti leiba nungsi chanana amadi aikoi isilina hoibagi aikoi setna khaina duna chamina duna aikoi ima ipai pusingduna salamba nisada amuk hanjeduna lamdam masida aikoi nungai aipana chingtam haiba khena balaitana hingminabagi nungai ba do koi punna saruk yaminasi Kangla Religious Committee na susinduna Kangla Utrada Mera Hauchomgi Thorom Pangthoki Thomasida Deputy Chief Minister Gakhanga Deputy Speaker Precious Simre MLA Dr. Aibolbi Chief Secretary Onabkishore Aran Culture ki Director K Susila Susaruk Yadana Chingmi Tami Potlana K Deputy Chief Minister Gakhanga na Aikogi Puwari na Yelongwai dagi nungsinana leminarak I haibagi khudam utli Aikogi Puwari asibu lakadoriba mirolda khangan bachangi Miyoi kharana kudong chaba kharagi damak Kanglup ki marakta hu kam siliba asina Manipur ki apunbagi saktam thugaiba ngamloi pambai kaya sizinaduna yelongmi singi marakta nungsinadana siliba asidagi aikoi lapthoksi haiki Western civilization Western countries in the power karaida aigi likhun kadai laiwe hadana chinarko kansida ko pikharba Manipur sida ingana nu uraba akoi samata ni khangna ani thokpadona khan adugum khan do khan bi da pai khan su khalamoi khan su khande adugu mi kharadi masi wakhan khanduna mislit tona ba aduga seranana lamjingna ba leitaba natte adugumado akoi punama khangminna batai Inat Kanbalup amasung Kiamgai Youth Pana Club na susinduna Mera Hauchomgi Thorom Kiamgai Haibung Mokong Lampak to Supangthoki Thoramasida Kairau Kendragi MLA Karam Thamarjet Kiamgai Gram Panchayat ki Pradhan K Subhas Susaruyake Apopo Marup Sagolban Thausang Masana Susinduna Marfudara Taruk Shuba Mera Thabum Apopo Kurumba Amasung Mera Cheng Heiba Thorom Sagolban Moirang Leda Akham Lekai da Pangthoki Thoramasida CS Manoranjan Narol Thodangi Editor Case Loyalapa Maring Amadi Thangal Furuki Myoy Kya Susaruyake District Handloom and Textiles Office Imphal East Sinduna Numitare ni chupna zakta gadaba Mera Hauchomba Festive Fair ngasidagi sumang lila sanglen da hokre Thoramatuda Industry gi Principal Secretary Vivek Kumar Dewangan District Handloom and Textiles Imphal East ki OSG Mina Kumari amadi Harikon gi Vice President Surjit Kumar Susaruyake Festive Fair asida stall humfugi mathakta saruyari OSDP Mina Kumari na Chingmi tamisingna magi potok sing putoktuna yolhanana ba asiguma mela asi pangtopani fundoki November thada pangthokodoriba kendra ani gi mara chemical da pamdaba thodok thotanaba center da and force thabirangna ba khangan kre haina Chief Secretary Onabkishore na phondokre ngasi Manipur Development Society Employees Union sinduna North AOC da leba secure office da pangthokpa mahapu opagi tharamda paumi singna hangba wahangda Nabakishore na wafamasi phondokibani tharamadu da MGS ki project director Waining Thiam amasung CPI gi Dr. M Narasusaruyake Dr. Narana phondokibada Manipur bu chawhana bohanabada
MDS na loriba thodang chawi MDS na miyam da thamliba thajaba si khangna thabak torabadi economy amadi employment ta fagarhan bangamgani haiki MDS ki chairman su oiriba chief secretary Onabukishore na building na chingba saba khangna tana lawu singu yauna hiram kayada MDS na kanaba piri state asidagi special category status lokthokrabasu hauzik paikhaliba central sponsor scheme singi fund gi award palaite center na chada umudra fund puthokadaba oibana hauzik single sagaliba sing athubada loisinana sem sari haike MDS के थबक तरी याम थुदों अकाई बले रो है ना खाली स्पेशल कैटेगरी स्टेटस होंगे पसे के मरोबे मेन इम्पैक्ट अखोई के हाना फंडिंग तो स्कीम मैम सेंट्रली स्पॉन्सर ओइबा स्कीम कया अदगी मखल मखा गवर्नमेंट ऑफ इंडिया की स्कीम सिदा 90-10 जुमाई दो शेयरिंग पैटर्न लेरी 90-10 ओइला लेगे तो स्कीम सेंट्रल स्पॉन्सर ओइबा स्कीम खरसु लेरी अदुबो स्कीम अयामबददी हाइबा 90-10 से ओरा रोय अदन ngase state government amadugi state matching share pibada adumbai difficulty leibadu dikhara sum lairani amarom da thangmeban amadi thongju kendra gi marak chemical asida punna polling station maripuga manga leiri mikhal asida pamdaba thodok thoktanaba amadi mikhal niyom chumna chathanaba center da ahenba paramilitary force thabirakna bakhan kre hyper sensitive jaga da security unit amadagi tadana thamlaga mikhal pangthokani phongdokhi ngasi makse khoi election commission da manipur gi central paramilitary force election gi damakta trani thoi darkar lei na khoi pau pi re aduga masai hyper sensitive gi matang du di koina central paramilitary force section namam police station khudang ta thadara bani na adum yamna matik chana security pi rani haibagi adum bagi arrangement do lei re Silongi Redland the Lady Manipur Vavanasi, Manipur Yatri Niwasai, the Maming Tondana, Northeastern Council, and Isina Lupakro, Taramari Makairam Tadaduna, Simgadori, Ministry of Donagi Makada Lediba, NSC Secretary Ram Muivaga, ISTV News Kamapamaduda, Unavamatanda, Manipur Vavanasi, Semga Sagatpa, Honabagitaba, Paikanaba, Manipur Saga, the Kangan Kray, detailed project report Tarak Nabasukangan Kibagalina, Masihek Lapaga, Tender Toduna, Ahanba, installment Gisan from Tadonaba, Anisina Tarang Tore Haina. Ramuivana Fundroli Manibuilam Pajaba Malay behind St. Mary's College, Aduga, just above the Shillong College, Lamdi Yam Pajakrabani, Ahana Amarak inspection la Yang Rabani, Lamdi Yam Pajabani, Adu building the late, Adu Shillong Shi Northeast the Yam important educational center, MSC center, Amanina. Aduga state attention the ayamba area Pavanche, Ewe Manipuri lately, Aduna Yateniwa Cyber Scheme Makada, Anisina funding Dauraga, 14.5 crore Tuna Sharagani, Ujiki compound wall Gumba, fencing Gumba, Aduga Ujiki complex development Gumba Shidi, TBR the Loin Yarokani, Adu Imadu in Adum Taugani, TBR she luxury now, detailed to Hibangamde, Adu program to the Yaukre, Sweden. ISTV News ke Kangbo Amana Silong da Leriba Manipur Vavan gi fibam yang silubada Ningthau Buddha Chandrana Leramba Mafam Asigi fibam ka hena falamdre Ningthau na Lerambagi ka fawba ubo fangdre Vavan Asigi caretaker gi lefam su tongana pibidre masina maram oiduna Ningthau na Leramba ka da caretaker gi ka oihodi Vavan Asigi complex manung da lanai miyoi kharagi yum saduna leba thenarake complex manung da guest house sama saduna tarutanana thamnaba Silong da lairik tambal lakliba Manipur gi bhairoi singi hostel thambiu Nasu Matam Kayagi Mamangdagi Manipuri Association North East India na Mari Renabasingda Takshinduna Lagli Silong Manipuri Student Union gi Maikadagi Manipur Yatri Niwas Haina Mingthoduna Semka Kadoriba Mafam Asida Tangai Fadana Guest House Sama Sabiu Masi Manipur Dagi Silong da Lakpa Miyosina Sel Tingna Hotel na Chingbada Leriba Si Kok na Bani Haina Union gi President Sangwa Huidrom na Fundroli Unnecessary hotel atang mo mayam da leidana paisa mayam pitokna satra singi emission tobal lakpa matamda hotel fangdabagi problem mayam amalai si government atuba matamda guest house sama sabiduna masigi problem si kohon binaba Silong Manipur Student Union gi maike degi ofam si thamjaningi do loina na khoina haijaning badi atuba matamda NEC gi maike degi su amadi Manipur government gi maike degi su yamna tuba matamda suwe na ofam si tohoningi do lastly amuka Silong Manipur Student Union gi maike degi haijaning badi mafam masigi Lady Film was Duki Matic Soxale, Hana Lady condition the Hen and no Mixum Soxal Penjale, Hojik Lady Mapamasi, Gomena, swinging young Shanbida Mapu Panda with Samanare, and Natuba Matamda, Gomen Giming Changaningi.
मसिकी मथक्ता अनौब बिल्डिंग अमा मणिपुर भवन असिदा यात्री निवास हाइदन मिंथोनबा नॉर्थ ईस्टर्न काउंसिल न लोकल खोंगथांग अमगी मतुंगिना हारि मफम असिदा अनौब मणिपुर भवन यात्री निवास सि सेमगनब थबक कन्न लोकली अदुबु यामना लुरिबो वाफमदि मणिपुर गवर्नमेंट हारिबा मफम असिदा मणिपुर भवन यात्री निवास अमा थमननबगी डिटेल प्रोजेक्ट रिपोर्ट अथुबु मतमदा सादुना हारिबा शिलोंग द लैबा मणिपुर भवन असिदा अनौब बिल्डिंग अनौब स्ट्रक्चर अमा थमदुना मणिपुर दै लागलिबा चिंगमी तमी इचिलनाव ख्वाइ खुदिमंगना शिलोंग द लाकु मतमदा पोथाबा याजबा मफम अमा ओहेनबदा अचौबो थौदांग अमा मणिपुर गवर्नमेंट लौबगी मतम ओइरे हाइबदुनी कैमरा पर्सन अजित शर्मा गलोइनना शिलोंगदगी पाउदमजरिबा नोरेनिंगम ISTV न्यूज थौबाल केम सिफाइदगी एक्सीडेंट की थौदोक्ता लेगिदबनी हाइबा सिनाम तोंबोय मिसी चिंगनिंगाय ओय मरा लेबा म्यूसिंग पुथो हाइबा दाबिदा JAC ना कोखिबा पुंग निफुनिपान गी थौबाल डिस्ट्रिक्ट बनना बहुसागे पुसिदा चाउना काइबा पीक्रे ngasi yu angan badagi waithau tangjeng kiam babu bazar gi national highway fauduna chaliba lambida yamlaba miyam thoraktuna lambida tar mai thaba owa faizinduna makala batagi gari charan khide ban sawat pesingna changsiliba khongjang asi gi matang da haikibada khongjang asi tangai fadana changsin bani sarkar na JAC ga yana kiba wafam birai bibadagi khongjang asi changsin bani praja singna lana lobidana ba phundorake loinana thawal police ki additional SP madhunimai commando OC yauna thawal police ki OC na pamda pathok thok ba yangsin ki yam tongning to bonate siri bai naw ni pase yam na ningam da bai mong da moina haji phawbada asum bala la langjin tang kuntaruk sida puthokani haraga ngasi ba puthok ta bagine khoina tawjari ba Haukibo October kumaga gi ayu pung taruka minute kuntarom chapa matamda Chandel district ki More police station na konba kwatha amadi satangkhul marakta kunmari suba Assam Rifles ki B company gi khong na chapa petrol party amada landa ki ba adu UNLF ki Lanmi Sanglup MPA gi fighting petrol amana chathagi ba landa ni hairi Lubasi ki Department of Publicity ki Director M Sakhen gi cherol amana landa aduda Assam Rifles ki personal amasiraga anina aso apan nangan ke khothong na badu da nakal ani gi marakta kuina sangna nomai kapna ke numit asima ke numida waram pung taruka minute nifuga manga tabada Imphal ke Rims Road ke Arambam Nityananda Mapada Marifuga Taruk Shuba CRPF ke convoy gari amada grenade langsin ke badu loop asigi Lanmi Sanglup NPA ke demolition team amanani hairi UNLF na Manipur ke ningtam lalhau ge sarugama oina Indian force ki mathakta landa bagi thabak thawong asi ningtamba Manipur ama phangdriba fawba amadi Indian force sing asi Manipur ke lamai dagi mapung phana takthoktriba fawba handana hanba leitana landa khigani hairi pawgmer thana atima break amata break matungda taramokchari Bisnupur district ki manung channa thanga chingda kaithelda loktak patagi phangba makhal kaya gi nga singi khumai amanga si pangthokre all loktak union manipur amadi NGO kaya ga khusamna dana pangtholiba nga khumai asida nga akambagi stall yankhai ahingbagi stall tarana saru yaki sililang ni bagi treasurer case devena ngami singi yafanaba amadi nga leriba muisingda ahongba mamalda hakthengna nga phangana ba pandamda kumai asi pangthopani kumai asida kaithelda yoliba nga gi mamaldagi lupa yankhai hanthana yoli Makatana atay mafum kaya dasu asiguma tharomasi pangtona ba pandam thamli haike association gi secretary Moirang Them Somorjina tharomasi leba khunjau lechau na ba chahong ngahong na ba meragi purnima numita pangthopa tharomni phongdokhi Wahengbam Mansinga Memorial Kumbi na sinduna kumlo mi tinaba English ni taramanga ngasi kumbi lai achoba mandok ta pangthokre tharomasida agriculture minister Abdul Nasir kumbi kendra gi MLA sanasam bira susarya ke minister amasung MLA na labukta jatuna lawmi singna thenari ba khudong chada bagaya ge fibam yangsin ke MLA S Birana chahi amada lawrok ani dagi tadana lokna na bahodasi ningtham mahi marong thana na bagi pithara polam sing labukta yahwansi haike minister Abdul Nasir na lawmi singna lem na government tagi logani habagi hainabi khara thadoksi government tagi pibe yaba mateng pigani lawmi singna su sel khara khara di puthokpa tai mafam da leiba lawmi singna apamba lawning pot singi maming matha semduna mari leina singda pisin biu haike Manipur gi manung da kwaidagi kumbi se priority piba mafam ama ai soidana ohen jagani amasung November last December hangam nasai Honorable na habi kiba lamdam sigi mi hukdu na habi kiba do alu pila su iron thokraba hangam pila su thau chungdo rate aduna specific web area da lonely singuna cluster system da lobari yang jam paket piu thamoi sing hot na biu department da gi pibe ya kunama pijage Amaromda Borayangbi Thongkhong Bazar da su handaki ichauna mangan taan kiba mafam singi lawmi singa punna famina duna khana nenaba mifam amasu pangthokhi
Lemon grass thabagi metangda nomgeba awareness tharomama ngarang yaripok top singthada pangthokre hauzik aromatic and medicinal development center Bisnupur gi miye makada ekar chani ga tarada lemon grass thabagi thabak chathariba asi hena fagat hanunaba tharomasi pangthokibani hautobagi tharomda MPYC gi hanagi president El Momo MPCC gi member ke ningthemjau susaru yaki Luna dana laina tina kaya dagi ngak tho hanba ngami haibagi matangda miyambu wakal tahanana ba mifamama lema popom kaithel da pangthokre tharomasida additional chief engineer PhD El Ibomcha lema popom jila parishad member El Tunanbi district water and sanitation committee gi member secretary Omeino lema popom isongna chingba local body gi luchingba kaya susariyaki Dr. El Ibomcha na laina ayamba amot pa ising sizinabadagi tholi afaba ising sizinabana isingdagi thon ba laina cha da marifudi thingba mi haike Manipur da thangnanaba ising numi khudingi pung kunmari ising piba ngamba khungang leire Imphal East ke Harauro Thawal district ki Waikhong khunda nomoda pung kunmari ising pire Bisnupur district ki Isokta leiba Sanapata su pung kunmari ising piragani Fubala Ngakhalawai na chingba reservoir leiba khulsing da su ising piba ngamlagani phongdoki Manipur State Legal Services Authority ki biye makada Imphal West District Legal Services Authority na Imphal West District Police ka kusamnaduna ngasi Lamphel Police Station da nomgeba legal awareness cum interaction program pangthokre District and Session Judge Manipur East A Guneshwar Sharma amadi Chief Judicial Magistrate Imphal West RK Memchana tharoma pusing oina saru yaki A Guneshwar Sharma na tonga ba crime sing thidongna ba amadi miyamda achumba wail fangan bada police ki thodang chawi police na ain gi oiba akupa waro sing mamutana khangba changi phongdopga loinana courta thagalakpa case sing maithi danaba lokhut kadabat khongthang sing marik chumna khangan ki Imphal West District Police ki makok thongba officer kaya saru yakiba awareness cum interaction program asi karigidamak pangthokpano haibagi matangda CGM Imphal West RK Memchana wafam kaya phongdorokli Hoziki matamda police officers की role से याम साउकलक बा अनोवा सुप्रीम कोर्ट की जजमेंट्स गाइडलाइंस कया थोरक बा मी फाबन होरो इन्वेस्टिगेशन द होरो एफआईआर रजिस्ट्रेशन द होरो सिगुम्बा जजमेंट कया थोरक बा से कोई लीगल सर्विस की थ्रू दगी अबना सिगुम्बा जजमेंट्स कया पुथोगा कोई इंटरेक्शन प्रोग्राम से तोरगा कोई पुलिसिंग सिसु अवेयर एन ओइना अदुगा ओइना थिरेट कदुइना सिगुम्बा थिरेट कसिदैसदा केन मतिंग पांगनबा हाइबगी मतमदा Waikhom Khonangda leba Rising Sun Club ke foundation dega mari leinana fund drive tawnaba hausi pangtholingaida activa hurana namba honaraba police personnel ama yauna myo ani miyamna fare atopa myo ani na nanthotna chengkre hairi farba myo ani adudi DG control room gi driver oiba CID technical da attest tawba yaripok topo pidagi MD Abdul Haq amadi yaripok tulhel idiga dagi MD Jalaluddin gi machanupa MD Ayas Judini Nanthotuna Chenkraba Myo Ani Adudi Yaripok to the Heldagi MD Iqbal Amadi MD Saurani Faraba Myo Ani Dagi Makoina Tonglapa chassis number Nauna Fuzilaga Huralapa Gari Activa MN02B2516 Gari gi Asaba Smart Card Ama ATM Card Amadi SP Capsule Yauna Nupigi Photo Kayasu Miyamna Fagat Ke Club ki Social Secretary O Bhumeshwara Fondropada Miyamna Wahong Pahong Chathabada Atopa Activa MN01F0245 Asigi Lofam Kangbagal na gari huramba kangbusing fagana bhonabada miyamna mateng pangbiu haiki Manipur State Kala Academy amadi Langmaidong Dramatic Union anina puna sinduna nifurak shuba ka Manipur Drama Festival ngasidagi Langmaidong Dramatic Union gi holda haukre haudopagi tharamda Adan Culture gi Commissioner K Radha Kumar Langmaidong Dramatic Union gi Chairman TS Ngauba Theatre Director CH Banikanta amasung Buddha Singtham Susarvyaki K Radha Kumarna Manipurda Cultural University lingnabagi thaurang leidi culture policy gi draft loisilapaga loinana semdok semjin khara khaktamak ngaisilagle festival asida drama group mangana athoen tanagadauri University bill puthokna assembly the pass of culture university linkhatpagi wakum lakre culture policy puthokgi ji draft hoiraga koi editing stage da leire film policy gi koi comment views Academy of Performing Arts Thawal Wang Mataba amasung Tupaka Thawal arina kusamnaduna numit marfutareni chathagadaba traditional folk theatre workshop ina pukai Thawal sangne da hudokre Thawramasida Thawal Municipal Council ge Councillor Okram Inautombi National Award Ratan Laisang Themsu Saru Yaki
Bisnupur District Congress Committee amasung Block Congress Committee taruko kusamnaduna nomugi oiba political conference sama ngarang Nambol Block Congress Office da pangthokre tharomasida MP Dr. T Mainya Minister Govindas Konthauzam MLA T Mangibabu Parliamentary Secretary M Prithviraj MLA S Birasusar Yaki Sareng Yonfam Ima Panthoibi Thangal Khwai Kaitel Koban Luba Masemle Takil Mayum Gambhini Bu President Laurembam Manisang Bu General Secretary Oina Khankre Lubasina Ngari Kaitel Tongana Thambaga Loinana Noma Kangdana Tholiba Thodo Wathok Amadi Lebaki Obe Isu Kayada Saru Yagani Haidi Ayodin Watpagi Matanga Team Oiba La Yepa Changdamnaba Amat Nongmai Bungda Leba Eastern Student Club Multipurpose Hall the Pangthokre October Amadagi Chatharakiba Global Iodine Deficiency Disorder Prevention Day gi Sarugama Oina Health State Health Society Manipurga Kusamnaduna Tharomasi Eastern Student Club Nongmai Bungna Pangthokpani Haudopagi Tharomda IMC gi Councillor KSS Umes State Nodal Dr. Monica Naurem Club ki Vice President and Indrajit Susar Yaki Department of Education is the Sindurangarandagi Hauna Palace Compound Leba Manipur State Film Development Society Auditorium the Chatharakiba Ahanba State Level Kala Utsap Ngasilesin Kre Tharomadita Education Minister M. Okendro Rural Development and Panchayati Raj ki Minister Francis Ngajokpa Education S ki Secretary S. Dilip na Maroiba Music on Serviaki Tharomasiga Mari Lenana Pangtokiba Myrusingi Isai Jagoi Drama Amadi Visual Art Jangdam Nabada Makomatang Tarabasing da Manamatum Singh Yantoki First Tarabasing National Competition da Saru Yagani Hairi Tharom Gamari Lenana Education Minister M. Okendrona Samas Amasemgat Pada Myrusingi Chorba Thodang Lai Handak Pangtholiba Kala Utsap Asina Manipurgi Chingi District Singdagi Lakpa Myrisingna Tamda Leba Myrisinga Sakhang Makang Naduna Chingtam Nungshi Chanaba Hengat Handuna Manipurgi Apunbagi Satam Kahandana Thambangam Lagani Haiki Bigli bangang sindagi haurga sembat radi lei bakangbu sidi thana ba yadabu mandre haina su oide amasu tawde thoi birang sieng bi ail bigi mathang da chura chanpur gi su imphal da mu se thani lai tam mudre chura chanpur da mu tha ba tamdre khoi gi di chura chanpur da tam da bu su khoi gi mangja ba imphal da tam da bu su khoi gi mangja ba apun ba manipur ni na dana masi puna makse simla ba tik bo khal Kaibung taning bagi wakil se koi na thado handuna anu ba mayol ma sem ne bai koi thorang pai khasi Class 8 ki Myrisina register tawba matamda lupa yang laurani hana JDO sina handak nauna harak diba asi Right to Education bu khangau na bani Manipur Sarkar gi mari lene basingna athuba matamda yang singada bani hana All Manipur Recognized Private School Welfare Association na phungdokre ngasi Manipur Press Club ta pangthopa paumi singa unabada association gi secretary Joy Khumana athuba matamda JDO sina lauriba firep asi handokada bani mana makhata na haikebada board na loba class 10 parikha thagada mahiri singi pre board exam November gi tang kundagi kuntra fawba school singda pangtholagani parikha manungda ban amadi general strike na chingba tawbiganu phungdoki Hairiba November gi tang kundagina thokjagadriba pre board ki exam asida athingba akaiba ban blockade na chingba ai makal gi amda tawbiganu haidana All Manipur Recognized Private School Welfare Association gi site gi faitara gi phungda lobse Several groups in the Oiba Federation Office Samangasi Imphal East ki Kairau Kendra da Trinamool Congress ki Vice President M.I. Khan Hangdokre Unique Women's Empowerment Kairau Sinduna Pangthokba Tharomaduda M.I. Khan haikibada Nupi amasung nupa ani asi punna chapminadrabadi awonba amasung chawkhotpa samas ama ohenba ngamloi phungdoki ISTV Tongan Tongan ba area Singpuba Man Optical Line ngasi numidang warang pung 3 kuntrarom chapa matamda Moirangkhom area da tatpadagi numidang pung 9 lom taba aduai fawba area asina konba mafam singda thorom yengba fangludre area singadudi singzamai hawba mara Kanchipur Bamolaikai Chungamakha Hairangoi Thong Ningom Thongjau na chingba mafam singni Masih flyover bridge ta niyom gi wangmada film gi poster thelamba producer ani IMC na fagatuna lupa chamanga fine tawhankre IMC gi ek thuaiba singi mathakta akan ba action lokakani haidi IPR amadi MI gi Parliamentary Secretary K Megachandrana mahaki lekhidraba apokpa K Kulavidu amadi apopi Chandramukhi gi anirak shubani sing kumon tharom MLA asigi yumda pangthokre tharom asida miyamna lekhidraba amadi lekhidrabi gi photo da laisu katke MLA K Megachandrana kendra asigi manungda leiba ahal orba mioi lising aniga chamarom da kambal yenthoke
Apunba Manipuri Matam Isai Kanglup Amiki Lifetime President Dr. Laisram Birendra Kumar na Chairman Oiduna Handakta From Thadokraba Amiki Executive Member Advisor Committee Member Yaudana Lehoriba Member Singh Non-Professional Singer Saisakpa Singh Music Director Composer Background Music Scorer Isai Iba Amadi Amipur Nungsi Biba Singhi Oiba Apunba Mipamama Brahmapur Nahabam Nakai Daleba Amiki Head Office Tangarang Pangthokre Mifamasina Amikta Lamdam Asigi Lup Singna Tabak Thorum Kayada Kuthing Jilakpa Kudimak Yaningdaba Fongdopaga Loinana Asigumba Kaya Asito Andanaba Mari Leneba Pumnamakta Haizaba Haina Warep Laukre Hauzuleba Fibam Asida Tangdu Leitaba Ama Laktriba Fawa Member Kudimagna Film Amadi Music Video ga Mari Leneba Tabak Thorum Kudimak Saruk Yadaba Music Video Amadi Film gi Isai Kudimak Matam Karagi Oina Review Tawale Pahana Sut Lemnaki Isai gi Saifam Singda Amiki Member Singna Lebak Ningba Isai Amata Saktabaga Loinana October Kunipanda gi Hauna Member Singi Aningba Apamba Pumba Fangdriba Fawa Matam Kaktana Isai gi Tharum Amata da Yaudaba Haina Sut Lemnakre Handak Tholiba Wathok Asiga Mari Lenariba Saisakwa Tapta Jayanta Amadi Mahaki Isai gi Matau Tamduna Sakpa Isai Singda Amiki Musical Band Amatana Saruk Yadaba Haina Su Yanare Hairi Apunba Manipur Matam Isai Kangluki Thawpuramba Members Singna Manipuri Film Amagi Saisapagi Matangda Punna Fam Thadokibagi Damak Film Forum Manipurna Nungaitaba Fongdopaga Loinana Atuba Mifam Ama Film Forum Manipurna Ngasi Sangka Tokis Labor Office Pangtokre Hairi Tongan Sister Organization Taramari Luchingba Singyauna Pangtokiba Mifam Asina Kubna Kanaraba Matungda Thawpuramba Amiki Members Singna Atuba Matamda Hanagi Fam Singda Hanjinduna Film Producer Sing Amadi Saisakpa Saisakpi Singna Kudongchadaba Awaba Mayok Nariba Asi Kohan Binaba Amiki Lifetime President da Haizaba Haina Warep Laure Warep Asigi Matung Ina Forum na Film Luchingba Singi Mahut Silaga Amiki Lifetime President Amadi Life Member Ahal Singi Mafamda Fam Puramba Executive Body Amuk Magi From the Atubama Tanda Hanjin Binaba Puning Chingsili Marakanatimba break Amamu. Break Matunda Mukana Taramusari. Manung Amadi Mapagi Safu Kayana Lamdamasida Laminariba Furup Singi Marakta Nushinadana Honari Haina UCMG Hanagi President Konsam Langambana Fundokre Masi Kangchup Singkong Lampalta Pangtokiba Manipurgi Kaban Future Amagidamak Miamgi Eho Hibasida Kananabagi Toramda Wafamasi Fundokibani Rural United Club Association Amuko CCSK Amadi UCM ga Kusam Naduna Sinkiba Toramasida Committee of Civil Society Secretary Jitendra Ningomba UCM gi Vice President Sunil Karam Amuko gi Vice President KS Devan ADC member Oiramba SK Wi-Fi Susarya ke Langambana Nusi Chanana Chahicha Kaya Laminarabat Lamdam Asida Kanagumba Karana Nusi Nadana Bahonari NSCNIM Amasung India Government ke Peace Accord Asina Lamdam Asigi Apunmagi Saktam Sopayaro Habasi Lauduna Lakli Hausisu Jackson na Yembagi Matautai Haiki Aikogi Lantum Aikogi Laipa Ngasidi Larik Laisu Hairaba Naharul Kayana Tasin Komjan Bagi Mahuta Budget Segainaba Honor Paikoi Tenkang Kaya the Koi Teneri Nasisu Teneri Sing Yaudana Tam Hingmangam Loy Tam Yaudana Sing Hingmangam Loy Tam Gachingagi Tanda Tana Yadraba Maria Do Mui Bagi Nushinabagi Mari Mahoksha Lairemigi Mari Mayam Sina Pulaga Aikoisi Lamdam Sida Sayok Nayok Pabi Imagi Masai Kolsda Aikoi Nuai Lerpani Imphal Municipal Corporation na Anoba Card Savana Traga License Pibagi Wafam Leite Haina Cooperation Asige Executive Officer na Kangali Handang Marak Parliament Nubicated Temporary Marketa Imphal Municipal Corporation na Vendor Card Saga Dore Habagi Tonga Ama Santorak Le Habagi Pau Fangle Tonga Asi Santorak Luduna Miyoi Kutpu Amana Card Sabigani Haiduna Miyoi Kayadagi Sel Kaigatpagi Pau Fangi Masagi Kudong Chaba Yengduna Miyabunam Tak Tauduna Sel Kairiba Miyoi Sing Tengarabadi Manangnapa Police Natragana IMC da Pau Pibiu Hairi Chandel District ki Komla Thabi Haina Khangnaramba Hauzina Kapam Village Tholaba Kul Asigi Anoba Chief Royal Jinda Singh Moyonbu Ngasi Chanabigi Matung Ina Wasak Lobgi Tharamama Kul Asigi Thoma Memorial Hall da Pangthokre Kapam Komla Thabi Village Authority Chandel Amadi Chief Nasindra Pangthoka Tharamadda Kul gi miyamna ikai khumnaba utki Royal Jinda Singh Moyona Kul Asida Mahana Mapal Suba Chief ni Kul Asigi Chakho Tharang Singh Paikhanaba Amadi Leminari ba Furuk Kudimak Nungsi Chanana Leminana ba Angamba Thakta Honagani Fongdok
मणिपुर ILP की इहौ चंगसिलिंग मनुंगदा सिलचर फोंबा बेंगोली पाउचे अमदा कांगलुप की ओइबा पाउ कया फोंखिबगी दमक ऑल असम मणिपुर स्टूडेंट्स यूनियन लखीपुर डिस्ट्रिक्ट कमिटी ना पाउचे असगी मथकता एक्शन लौखनबा अमुक हना मेमोरेंडम अमा SDO लखीपुर की खुतांगदा प्रेस काउंसिल ऑफ इंडिया दा थाकरे हाइरी यूनियन की सेंट्रल कमिटी के एडवाइजर राम कुमार ना लखीपुर दा पांगथोपा पाउ बिफम अमदा इशू असिगा मरी लेनना हौकिबा सेप्टेम्बर 13 दा SDO की खुतांगदा मेमोरेंडम पिसनख्रे अदुबो मदुगी चपसा करी थबक लौखख्रबगे हाबगी वारोल ngasi fawba khangdana leriba asigi matangda amuk hana memorandum asi pisinkhibani mari lenaba singna action laukhatrabadi democratic oiba mawngda ain gi oiba mateng su launa ba honagani haiki कांगपोपी की तोंगा दुकान सिंह योलंबा एक्सपायरी ओरबा अमसुंग अमोद अकाई यावरबा पोचे मयाम अमा खोंगोतना मियाम मांगदा मै थाखरे कांगपोपी टाउन कमिटी कांगपोपी वुमेन वेलफेयर ऑर्गेनाइजेशन अमसुंग कांगपोपी यूथ यूनियन के वॉलंटियर सिंगना ngasi खुदकी ओरबा चेक अमा दुकान सिंह चथदुना चाननबा पोचे कॉस्मेटिक अमसुंग हिदा लांथक सिंह एक्सपायरी ओरंबा अमोद अकाई यावरबा सिंह फागतखिबनी टाउन कमिटी की वाइस चेयरमैन जे गुइटेना एक्सपायरी ओरबा पोचे सिंह चाबा थकपा हाइबसी किनिंगाई मसकनी पोट सिंह असिगी एक्सपायरी डेट ओरबनीना अखोइदा खुदोंग थिबा थोकपदा मदुगी दायता पोट पुथोलिबसिंगना पुबिरोय मरमदुना पोट चै लेरिबसिंगना तारीख फजना यंगबियु पोट योलिबा दुकान सिंगना हक्चांग सोनिंगाय ओइबा थबक थोरम सिंह मखाताना चथरबदी वार्निंग पीबा तौदना अकनबा थबक लोककनी हाइखी ngasi numiungba pung 12 taba duaida Thobal district ki Hairo police station gi manung chana leiba ingang lok tasa farm gi manakta sakangdaba singna naha ama halaga hundok lamde police tagi phangba pawgi matungina asiba hakchang adu forensic expert sing kauduna lokhona bahonari nimida waram fawba yoksilakta bana lokhatana leiri chahi kunmanga rongi lenga oigedaba mi asigi masak maming khangbangamdri बिष्णुपुर म्युनिसिपल काउंसिल नसिना स्वच्छ भारत मिशन की मतंगदा महिरे सिंगी लायक चांगदमनबा मंगसी कियाबनी सिंह संगलन बिष्णुपुर दा पांगथोखरे हौदोपगी थरमदा बिष्णुपुर म्युनिसिपल काउंसिल की चेयरपर्सन एल लोलेंद्रो वाइस चेयरपर्सन अंगम गोलमे काउंसिलर CS राधेश्याम सुसरुक याके पुन्ना स्कूल मंगा की महिरे सिंगना अथोय एहन असिदा सरुक याके हेडक्वार्टर IGAR साउथ की मियंग मखादा कुंतरक शुबा सेक्टर की तरामाथोय शुबा असम राइफल्स ना प्री रिक्रूटमेंट रैली अमा मोरे फुटबॉल ग्राउंड पांगथोखरे रैली असिदा कैंडिडेट हुमफु लाकी मखोयगी चे चांगसिंग निंगसिनबगा लोइनना कैंडिडेट कुमापन फिजिकल अमसुंग मेडिकल टेस्ट की दमक खंगेखरे कोलिजन फॉर इंडिजिनियस राइट्स कैंपेन सरकारना अक्टोबर 18 चंगसिलकलिबा वारेनबा थागी सरुगमा ओइना इम्फाल ईस्ट डिस्ट्रिक्ट की मनुंग चनलेबा सना साबी थमना पोपी अमसुंग सबुंगखोक्ता प्री मर्जर पॉलिटिकल स्टेटस की मतंगदा खननेबा मिफम सिंह पांगथोखरे सना साबीदा पांगथोखबा थरमदा खुंजा सिंहना मणिपुर की फिराल पाइहंदुना एखोय इरोमदोम लेपचबा पामी हाबा खोलाउ लाउकी खुलसिगी युमकोक सिंह पुंदुना फालुप सेमदुना खुंदामिनबसु हौखी हाइरी हौजिक सनबगी पाउ ngasi ki sanabagi pauda FC Jalan Sarahis Tarasuba Manipur State League ki ngasi sanakiba match mai paktuna point 19 fangkre USA Cry na point 10 fangduna chadi All Manipur Football Association asinduna Imphal gi mapal kangjebungda khomukcham ingocha singa Memorial Trust na sponsor tawduna tin 10 nituna saruk yaduna chathariba Tarasuba Manipur State League ki ngasi sanakiba ahanba match da Football Club Jalan Sarahis na traw kwa kachal bu goal ani amada maitiba piki Football Club Jalan Sarahis ki mai papagi goal ani adu Patrick Kamai amadi Seiko How to Boyna match ki kumato suba amadi kontra suba minute chanke traw kwa kachal gi amata ngaraba goal adu S Herojina match ki ahanba minute chanke match sida Football Club Jalan Sarahis ki Sanaroi Patrick Kamai case Jiban amadi traw kwa kachal gi case Rahul ke Roki da referee na yellow card piduna warning tauki ani suba match ki sanaki bada USA Kurai na nako nambul mapalbu goal amasino da maitiba pikre USA Kurai gi mai papugi goal adu KS Sanjoyna apiba matam gi ahapa minute mari da chanke match sida su nako nambul mapalgi Sanaroi PS Ngoba LG10 TS Bonat MD Atekur amadi USA gi J Jaima da referee na yellow card piduna warning tauki mapan super round gi hayang ayuk trupu nambol amadi Neroka FC sangafam sanagani nungthil gi ahanba match da Young Physic Union amadi SSU Singjamiga sanagani taramathoi super round gi ahanba match oina Manipur Police Sports Club amadi Nisa Thamaiban nungthil pung aniga minute kontra chapa matamda sanagani
All Manipur Football Association asinduna chathariba kunsuba Winners Cup for Men gi ngasi ahanba semi-final match oina JSYC Sadai Hills ki home ground oina Thomas Ground Kampopida Sagolban United ka sanakibada home team JSYC Sadai Hills na Sagolban United pu goal amasino damai thiba pikre Sadai Hills ki mai papo ki goal adu lamza kai kibjena match ki humfuma toi suba minute chanki match asida team asigi sanaroi Heminland Mangte da referee na yellow card ani pibeda match ki umbudra nitoi suba minute red card piduna field gi mapal thon ki Sagolban United ki KS Okenamadi Sadai Hills ki Khangtin Land da referee na yellow card piduna warning tawki tha asigi tangkuma panda Sagolban United ki home ground oina Sai ground Tagel Pata Sanagani UPSA Pukhauna match mapan sanabada point kumatoi fangduna first division football league ki winner oikre Imphal East District Football Association asinduna Aba Ground Khetrigau da tim taramathoi na saru yadun chathariba Moirangtham Ibobi Memorial First Division Football League ki ngasi sanakiba ahanba match ta Rao Lari Amam Nekaina UDO Hengambu Goal Taruk Shinoda Anisuba match ki sanakibada MHGAU Hatagola Batina TYWO Takelbu Goal Tara Amada Maitiba Pikre Ahum Suba match ki sanakibada UPSA Pukhau Amadi Dog Yadipo Goal Amata Chanadana Draw Chakre Marisuba Aroiba match ki sanakibada SSC Porompatna Nesu Kuraibu Goal Ani Amada Maitiba PK First Division ki Football League Loisin Kibaga Loinana UPSA na point kumathoi fangduna winner amadi Rao Lari Ampam Lekaina point 38 fangduna anisuba position takre Imphal East District Football Association asinduna thasi tang kunipandagi pangthokani taromba ngangkham boy boy Memorial Second Division Football League amadi Nahakpam Apabi Memorial Junior Football League Association ki khudong chadaba kharadagi matam katana ithole hana association asigi Assistant General Secretary TSO Jitna thadoropa cherol amana khangalali Mathang thagi November kumathoi dagi kumanga fauba ranchi ki Jharkhand da pangthokdariba kunthamathoi suba National Junior Athletic Championship ta saru yagadaba Athletic Association of Manipur gi athlete nupa nupi nifuga taruk khankre khalabasing November gi tang amada age group certificate kaloinana lupa chamanga association asigi secretary da pisingadabani hairi District Sports Association Bisnupur Sinduna Bisnupur Mini Stadium da chathariba mapan suba El Balananda Memorial Second Division Football League ki ahum suba position gi sanakibada UFA Bisnupur bu KSGA Quaxify na goal ahum sinoda maithiba pikre ground sida tim tarung na saru yaduna chathariba First Arubam Iboton Memorial Third Division ki Football League ki ngasi sanakiba match da FC Thangana PIC Moirambu goal ahum sinoda maithiba PK Jim Taramathogi bodybuilder Kumari Nasaru Yaduna Taramanga Suba Mr. Imphal East ngasi Imphal East District Bodybuilding and Fitness Association Amadi Wal United Youth Club Wangkai Angom Lekai Sinduna Club asiki ground the pamthokre Tharamasida Wangkai Kendragi MLA Y Irabot MLA E Chan IG P Manglem Jau IBBF ki National Judge L Manglem Amadi Ate Myu Kya Susaruya ki category ahum Junior Senior Amadi Master da Bodybuilder Kumari na athoi hen tanaki Thasigi Tamtara Nipanda Pasway the Panthokiba Imphal West Bodybuilding Championship Amadi Thasigi Kumanga da GM Hall the Panthokiba Tarushiba Mr. Kanglai Pakta overall team runners up Tarakaba Kanglai Bodybuilders Gym Tera Sapam Lekaigi Sanori Singh Opagi Tharom Gym Asida Panthokre Panthokiba Championship Asida overall champion second junior Mr. Imphal West contest Amadi Tarushiba junior Mr. Kanglai Paki title L Risikanta sub junior super tall group ta mga suba position Fanglaba L Gulsan short group ta anisuba position Fanglaba Case Suraj senior medium group ta anisuba position Fanglaba T Premjit amadi group asida mga suba position Fanglaba O Peter da gym asigi maikaidagi achamba khudol pidna puning thawatke taramasiga mari lenana gym asigi chief coach Sapam Joy Chandra na phongdokibada gym asida kanagumba bodybuilder sanaroi singna laktuna saru yaning labadi ming janbagi fee khakta thiraga ataidi lemna khudong chaba pigani haba wafam sing phongdoki Thasigi tang manga dagi tare fauba Maharashtra gi Nagpur da pangthokiba nupamacha amadi nupimacha gi mari suba sub junior amadi junior national chess boxing championship ta overall team champion oiralaba Manipur team gi Sanori Singh Opagi Tharom Chess Boxing Association of Manipur na sinduna Kaisampat Thokchom Lekai gi ibudok Moirang Popa Sanglen da pangthokre Tharomasida Chess Boxing Association of Manipur gi President KSS Ibopisal Secretary T Tombi Sharma yauna miyoi kya na saru yake pangthokiba championship aduda Manipur na gold
13 bronze 15 punna medal 16 fangduna overall team champion oiki Manipur team gi nupa amadi nupi ki team coach amadi manager GS Jenimax amadi L Dhanachandra observer cum technical official oina KSS ibopi saksusar yaki mai palaba sanori singda achamba kudol pot piduna puning thawatki Humfu Suba Sir Churachan Open Kang Tournament ya school Kang Kuna KKCO Elangmom Nekai Bomai Tiba Piduna final Changkre Manipur Kang Association gi miye makada ibudo Moirang Pokpa Kang Development Association asindana mamang thagi tang mapadagi Kang Kuttara mapana saru yaduna Kawa Lefrapam Nekai gi ibudo Moirang Pokpa Sanglen Community Hall da chatharakiba Humfu Suba Sir Churachan Singa KCSIB CBE League Come Knockout Open Kang Tournament King Asisana Kiba Ahanba Semi-Final Match da Ya School Kangkuna KKCO Kangkut Elangmam Nakai Bu Panjal Kurumdoi Kuritoi da Maitiba Piduna Final Changki Bani Hayang Anisuba Semi-Final da Klasa Kangkut Kaino Amadi NNK Kangkut Nambolga Sanagani House Ahum Thona Kaidotana Ursu School Sobam Nakai gi Manga Suba Chahigi Oiba Sports Mid Citizens Club Ground da Pangthokre Taramasida Imphal East Additional SP P Manjit Aerobic Gymnastic Federation of India gi Y Ranjan National Base Course Awardee Deven Morangthe Dr. T.S. Uthan Susaryaki Taramasiga Mari Lenana Mars Pass ki Taram Ama Pangthoke Masino Muiba Ingasai Pau Pizari ICAR Lamphel Patagi Phongpa Pawi Matung Ina ngasi khwaidagi saba si degree Celsius 39.3 ni khwaidagi ingmana degree Celsius 13.2 ni nungshita yawa ising marigi chang ayukta chada marifumari nungthildana chada humfuganipan nungjugi chang millimeter sunya ni Lesla kudamar ba paw mukana pizari Mera hau chomagi thorom pangthokre thoromasi akangna lup kharana sinbagi mahutta civil society singna ayo ama oina hona binaba deputy chief minister ga thagam appeal tauri November Kumathoi the Pangthokotaba Kendra Adigi Maraki Mikalda Pam the Thodo Toktanaba Center the Ahenba Force Tabirangna Bakangan Krehana Chief Secretary Ona Bakishona Fondokre Amadi NEC na Silongi Red Land the Ladiba Manipur Vavan Lupa Kro Tarabari Makairam Changna Sembakadauri ISTV Nipizaba Pau Mata Session Zari Ning Tabri Biswa Mukana Krumzari